Haksel Gilamda Sarkar asina ahen ba mityang changli masida miyamna saugat piyo haina Minister Jayanta Kumarna appeal tawkhrei. Krumjari Times of Manipur News mideng tabiri basingbo ngangom priyana taram nokche bagaloina pau sandong pijari. Ngasi gi lengak asi khaktana mapangal fudoktuna nisa thingba haibasi miyam yaudana kaidongda oithokloi. Ima ibel sing puna mikap thokminaduna ngasi nisha gi pakta tawriba icha inaw sing asi nisadagi kalhorasi haina. CMN Birena ngasi Manipur State Commission for Women asenduna pangthokiba tarahumdoilak suba foundation day fongdokrei. Hotel Imphal gi Sangai Conference Hall da pangthokiba mapok kumon thoram aduga mari leinana Chief Minister na makha taraduna hanagi yamna ariba Thazanaba sing adu muthatuna nupi oibi sing lairik tamdaba yade haibagi pandamda Prime Minister na su awangba priority thamduna scheme kaya semli ngasidi lamdam masigi hirang kaya da nupi na mangzil thaduna chatli lengak asina su nupi oibi singi da mag chawkhat khongthang kaya lokhatli haiki We have the traditional land lighting ceremony to seek blessings with all humility. We pray to give us wisdom to Isa isu sing hindrali kidongni. Iwa pura hindraba isa isu lupa sing drug na loiraba adu oraga de koi hingubi kari kanani. Lupi ngata le obdia ba. Nasi mayam lupi mayam adu orisi kari kino. Egi pura bu kanana ba, isa si bu kanana ba, sama si bu kanana ba. Sacrifice sorry. Lupi ay basi di aina lupi kudi mang imane na ina ham. Hek ekoi bu miro laga Sangsara puthok na bahon na badagi hona wahara ka tum po angang olani angang oirani angang he oi baga mo chawna na bogo yok pa hona bada mo loina badagi piri effort level wari ba maya laik taman na bahona ba adagi mo kidang chawrak baga kari sakhi gadagi kari jarang badagi kari thang badagi tum do ya ba life na te mama oi gi punsi aduna leina nupi singu ya respect to godabini bi singi oi ba Luna nana pamjaraga masa masagi suman buda masa masagi lekai buda paisa tamjuna bugi sentrok nambi semjuna bugi do koi government sina with commitment na koi dogani nisagi mayok sing tadi lekai da truck saba guli yonba number 4 yonba sigi mayam se ekoi chamana na thengar ka da puthoga ngasi kya no aire lilong da go yera kind of the any jagah Hobal do वगैरह खुराई do वगैरह कैराल do वगैरह volunteer थोड़ा करें से लेकिन की ये लोगों का आला जागा है ना सीएम का मोई याऊं सब इन जगह फारे उसे अनु सीखी पोसे पब्लिक याऊं तो दिया कोई गवर्नमेंट का तो ना कोई सक्सेसफुल ना अनु मसीहा कोई jointly सब में नसीहा तो का निसासी उनका निमरू फंगना मुठच्ची है पे मैसेज हम चाहिए मैं आमदा अपील तो नहीं बने रिक्वेस्ट तो नहीं Nakal amaromda thauramasiga mari leinana Governor Dr. Nazma Heptulan hai nupi oibi singbu nupa na awang bathakta pukhatpiduna nupa amadi nupi ani punna thabak suminaduna chatminagadabani lamdam asida thoklebe isu mayamasi nupi khaktagi nate nupa su yauribani maramasina nupa nupi gyan taminaduna chatminagadabani haiki The role of the National Commission for Women in great detail. National Commission for Women was enacted by an act of parliament because I was the chairperson of the parliament. We initiated the need for a national commission so that there are many commissions in the country, but we needed a national commission for women with statutory status so they can take up the issues relating to women, and I'm happy that she is participating with us. I'm also happy that a lady is representing our not only Manipur state but the entire Northeast on our behalf in the National Commission for Women to raise up the issues which concern us, the entire Northeast region. And I'm very happy that she is doing her job very well. All Manipur Bar Association Ambana Safong Lakibat Chahi Humpugani Pan Mapung Parakpagi Palan Thoram ngasi
Imphal gi Chairak Kota Association asigi thongmi singna sendar pangthokre. Thoram aduda saruk yakiba speaker Y Khamchana leibak ki chiraba tangka kayada logi mathau taraki MU gi wathok High Court ki warep amana waroisin purakhi leibak amagi santi purakpa amadi afaba leibak ama sembada court ki achoba daita lei haiki leibak ki lurakanda sagi court isina phirakpad judgment kharan leibak ingbusu thengne samna Manipuri University gi BC long to academic career ka sokna sang na torokpa education do High Court ki judgment namana poingi ingi aduna lebak amagi santi porokpa amadi le afaba lebak ama semada court ayo posi ki asoba daita leya Thoram aduda saruk yakiba KF and PD Minister Karam Siamna achum marangi wafam na ama ojarabasu leibak ama ngakpada Miyam ga wakal taminaba yamna tangai fade. Nafal haiba si tungda thamlaga laibaki aningba apambada chatminaragadi hena yaifaba purakani. Just singi oinadi profession adugi matung ina pressure fana laklabasu chatabangami taubadapu rasniti haiba sidi prajagi ihul khangna thabak pangthokpa yamna tangai fade haiba wafam kya phongdoki. Praja santi lehen jahai taragadi akoi praja da justice phangan jahai taragadi kar understanding ama darkar lai. Ekoi lenga pose for the time being, batam kharagin yam tele, aina sason to guduisi. Kaimba aigi department ni matter mera court case laksalen khalo. Judgment number 2 na piga do pirak ramina sahi tara kunu ngai lai taragadi sumbana traga lamaduna tongan wo pham ma thauraga justice to phangoi durine. Thabu to fulfill to ngamoi durine. Adu itarde ngasai gi lok adalat kumba kai humasi ekoi yam thu na tawraga mayam na khangnari ba akoi ngasai gi justice delay injustice denied adi achumba poto matam sangna chalhallaga di dum lan base tare jal singdi magi profession dugi matung ene ni pressure de satta bayai taim sung langai wa kuidadi public na yadraga di praja na yadraga di aru lakoni na praja gi chumba lan ba khangana praja gi pressure to the what if low the bayada gi adum tanja laita banati aduna masigi understanding simaka akoi masengi marakta igo haibo wafum je kara handok naraga yamna laipa ki interest saminna ba taragadi laipa ki oina yai khaba lakane na khanjai Numit tara mangani chathagadaba Ayushman Bharat Pakwara gi palan thoram ngasi Health Minister L Janta Kumar na hawdokre Haksel gilamda sarkar asina ehenba miding changli masida miyamna sogat piu haina Minister Janta Kumar na phongdokre Wafam masingasi Jenims ki conference hall pangthokpa Ayushman Bharat Pakwara gi observation thoram hawdokpagi thoram da phongdokhibani State Health Agency Manipur National Health Mission Manipur na Directorate of Health Services Manipur ga pullaga sinduna pangthokpa thoram aduda Health Director Dr. K Rajo Jenims ki Director TH Bimo State Health Agency ki Chief Executive Officer Rabinder Singh IAS su thoram apu oina sarukya ki Minister L Janta Kumar na makha taraduna Bharat Sarkar na ana ayek ki lamda akhanaba midyang changli Ayushman Bharat hawdoktuna nada yektaba samasama oina ba hotnari Numit tara mangani asida ikhoina mafam khuding haksel gi maramda khanghanba amadi section thorang karamna lokhatkani haiba ningthina khanghanba honasi haiki New base ana buje le lobun chi na haiba targedi ana buje control toksi haiba targedi asi PhD chi Ashi wa khalo chapai ko me apna le na khalo now the very even though I am said to be the minister in charge of health I cannot do anything I cannot get to know how you are the administrative liability right come to the maya to so I'm not telling you well until the city don't say I have come in the Ayushman Bharat Pakwara ga mari leinana District Health Society Jiribam na senduna ngasi Jiribam gi Babu Parada leiba RK Sanatombi Devi Vidyalaya dagi Irawat statue foba wakat khongset amachathakre ngasigi walkathon asi district asigi DC Mayang Lambam Rajkumar na flag off tawduna lamthaki thoram asigi matangda Jiribam gi Chief Medical Officer Dr. Okendro Ilangbam na Fongdok ki badang asi pangthokliba thoram asi India ki Prime Minister na
mamang chahi gi September da launch tawkhiba Ayushman Bharat haiba program adu chahi pharakpagi thoram amane. Ayushman Bharat program asigi manungda Health and Wellness Center amade Ayushman Bharat Prime Minister Arogya Jandan Yojana haiba scheme ani lei. Health and Wellness Center scheme asina chahi kuntragi mathakta leiba miyoi singbu health screening tawduna anabasing detect tawba amade ABPMAJY scheme asigi makhada SECC data gi card paiba singna serious oina narakpa matamda government na lupa lakh manga piduna layengbagi khudong chaba piribani haiki. Manipur Dani Suba Imphal East District ki waina Manipur Voluntary Health Association Wangkhai Ningthempu Krimapal Land number 2 da ya school kendra gi MLA Thoksom Satyabrata Singh na ngarang One Stop Center OSC hangdokre. Thoramadu da saruk yakiba Imphal East District ki Deputy Commissioner Dr. Rangitabali Waikhom na hai chahi khaidana dharma jati naidana nupi singi punsida thengnaba miyot minai kayada haksel gi ain gi oiba mateng amada chanadana mafam amakhaktadagi mateng loba yanaba sinba thongna sigumlaba OSC 728 hangdokpagi saruk ama oina mafam sida su hangdokpani masida nupi singna akiba hangoiba leitana mafam sida laktuna makhoina thengnariba awaba sing koknaba mateng lausi miyam tinba natraga yumda thengnaba miyot minai awaba sing losinduna thamlagumsi haiki. We keep hearing about atrocities against women and children, not only in public places but also within the confines of the homes, to encourage the persons who suffer silently to come out and find a way out. Survivors often don't know how to go about lodging a police complaint or need hand-holding with other procedures. This center will provide all that. I urge all those present here today to please spread this message that the administration exists and works purely for the people. We are here to provide a shoulder when needed. People should never feel helpless. Thauramadu da wangang laduna MLATH Satyabrata hai tangdu leitra da bang asigi khunai asida nupi singda achauba safu ama piraktuna awaba kaya mayok nariba sing asigi one stop center asina nupi singi awabada khudaki tengbang fangbada achauba mateng amadi pi bangam lagani masida mathau tawgadoriba miyoi singna su kathokpa amaga loinana mathau tawduna awaba mayok naraba nupi singda mateng pangna bhona si haiki. Awal ceking sapung kaya pengawal video bising ngal toga atau umatin orang sila kan bising serang bersama sila tumpulnya bahwa kita apa lambi bulan bahwa kita atau budaya zaman lebih kami. Karena kaki one stop center si Manipur da leiriba district taram taruk sida loina hangna bana koi target thami armasi hangna bahona bada koi deputy commissioner singsina DC singsina atau thogdang lauraga deputy commissioner singsina hona bibani aduga hangda basu yadaba ma oire paugi marathana tenbe break ama laujari AIYF Manipur State Council na sinjaduna lamyanba luching purel hijam irabot the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak bisingna form tang lobiduna masida upcoming singer singna saruk yabiyo aduga masigi competition si khalaliba sejak bising idi amna soba platform mo idini Manipur gi nongle inkhalaklibi singna saruk yabiyo kunmari rak suba state level jananeta hijam irawat saithai se changdamna Hello Food Express na adom gi matam manghandana home delivery tawbugi khudong chaba pijari ngasi mak hojingmak adomna adomgi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adomgi apamba chaningba chanaba makhalsing anakpa amadi arapada leiriba Manipurgi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi Hello Food Express, your favorite food delivery. Break ki matungda mayamba amuka na tanam nokchari makhataba pau pizari. Helping Hands for People Manipur gi helpline number ama HPP helpline 24/7 8014330824 natraga 7005615956 ngasi Janims ki Medical Superintendent Dr. Jitrendra na hangdokre.
Jennings ki blood bank ki auditorium da pangthokpa helpline adu miyam da khanghanba amadi hangdokpagi thoram aduda Helping Hands for People Manipur gi president KH Loya lakpa blood bank ki achop head of department Dr. K Surjit Su sarukyaki Helping Hands for People Manipur gi member kaya su thoram aduda sarukyaki Helping Hands for People Manipur gi president KH Loya lakpana maruaina cancer na naraba pikliba angang singidamak helpline ase hangdokpane ngasi faubada Helping Hands na anaye kilamda matam gi oina mating pangduna lakli ngasi hangdokliba helpline asida BPL family da leiba imung kayagi pikliba angang singda kanaba ama pinaba honabani haiki Jennings ki medical superintendent Dr. Jitendra na makhataraduna Helping Hands na miyam gi seba gi damak thoklakpasi yamna fai tongan ba anaye kilamda thabak tauba aikoina ure masida natana blood ki awatpa leirakpa matamda makhoina so achauba mating amasu pangli ngasi hangdokliba helpline asigi darkar oirabadi room ama pinaba honagani ngasi hangdokliba helpline asigi number asida miyamna call tawbirago haiki Pediatric patient angang oiriba up to 13 years paugi angang singda various life threatening oiba cancer khangde any life threatening oiba patient narakpa matamda layeng nabagi paisadi leitaba below poverty line da leiraba adugumba angang sing CMIST natraga PMJY Ayushman Bharat ki card paibadi yaba kamai tawduna sagi di khangdraba adugumba singi card se akhoi gi volunteer singsina sabi ga doribni loina na card sadringai hidak phangdringai mamang gi achangba paisa singse volunteer singna pi ga doribni Helping Hand Child Helpline sina loina na makhoi gi kari soi ki gadage kari wat kadage haiba everything aduga maruaina angang da yamna life threatening oina narak puse blood cancer ni United Committee Manipur na senduna ngasi ayo ke krupata laikhidraba athoba athobi singi mafamda langban haitha leithabagi thoram pangthokre Integrated Mega Tourism Development Cooperative Society Limited Khebaching Khongjom na senduna ahanbo ina ngarang Thobal District ki Khongjom Turialda langban haisoi katkre IMTDC SL na senba ahanba langban haisoi katpagi thoram aduda KFNPD Revenue Minister Karam Syamna athoiba mithunglen Wangjing Tentha Assembly Constituency gi MLAP Borojena thoram mapu Wangoi Assembly Constituency gi MLA O Lukhoi amasung Thobal gi Deputy Commissioner N Bandana IAS na akhanaba mithunglen sin oina sarukyaki athoiba mithunglen gi oiba warol piraduna Minister Karam Syamna hai Manipur gi ning tamba ngak na bokhona bada kumjali singamaga chamapan marifuma thoida matamdugi mapangal leiraba British landmi singa lanthengna kiba aikoi gi masing yamjadaba mathongna leiraba ipa ipu singi mafamda langban haisoi katpa fangjabasi aikoi khudimaki chauthok saningai ni langbal haisoi katpagi nungi wahan thok khangna langbal haisoi katlabadi layoi khraba thauba singnasu soidana penbigani haiki aikoi gi khunai asi yamna culture tauba society ni Pari Puri dagi hauna layoi khraba ipa ipu singi chana lonchat khongbul liba makhoi gi mafamda tawbimal utpa amadi hauziki mirol gi oina yaifanaba khanba paring chumna chatpa khunai amani Manipurda tourist spot kaya ama leire leiriba mayam adugi manungda khongjom gesna magun leiba artha yamna leiba mafamne hairaduna mafam asida lam koiba lakpa mipum khudimakna leibak nungsibagi wakhalon ama faholiba si mafamdugi top magun amani khongjomda cheliba magul asi atopa tourist spot amatada cheloi haiki Laikhidraba layoi khraba ipa ipu singi mafamda hairang lairang katpagi thoram ama ngarang langban gi taramari amadi taramangani panba ani gi lonaba hingnong yaida wangu laifangi tamfa lairembi masai golda pangthoklaba matungda ayukta miyam punna chaklen chaminakre Layamna senduna pangthokiba thoram aduda pachoi kendra gi MLA AK Mirabai amadi kumbi kendra gi MLA Bira yauna miyoi kyana sarukyaki Imphal More Lambida Gari Thoriba driver sing amadi passenger sing dagi handak marak masak khangdaba miyoi singna yamna toina More police station amadi
Kondong Lairambi checkpost anigi maraki lambida lakpa gari singdagi nam haduna yamna phone na nongmai utuna driver amadi passenger singda ayawba sanfam sing mobile phone headset yauna munbagi thabak chathaduna lakli masida Manipur yauna tongan ba state singdagi lakpa tourist sing amadi business story ba singi pukningda akiba pokhale tongan ba security kaya amadi agent kaya na khurak hangdana leidiba border area sida hanjin lut tawbagi thabak chathariba si maikai kaya dagi miyamna angakpa faunare lut tawriba mafam asisu More police station amadi Assam rifle na leidiba mafam dagi gari na chatpada chawrak na minute ahum dagi manga khaktamak changba mafam ama oiribani thawong asida pena draba miyamna kha chiklaga khangbana tana upai leitri hiramasigi matang da tengnopalgi SPTH Bikramjit ki mideng bakhada More police na haukiba thasi gi tarahumdoida More police team amana looter ni haiba miyoi ani fagat pangam khrei fagal aba miyoi ani adu Tengnopal district headquarter da SP gi office ta puthokna paumi singi mamang da puthoki thodok asiga mari lena na fagal aba miyoi sing adudi lekho chat lufo chahi kunga taret apokpa pauza thang lufo amadi hemkomang baite chahi kunmapan apokpa ngamja thang kawi makhoi ani asi More dagini hiramasigi matangda Tengnopal gi SPTH Bikramjit singna paumi singda phongdokhibada haukiba August ki kunmapanda Imphal More lambida Tata DI amadagi gun point da paisa munki haiba pau phangbadagi More police ki kangbu amana yamna kupna senarakpa amadi investigation tawraba tungda ngarang numidang wairang fagat pangamkhibani tungda makha taba kana chenari haiba khangdoknaba investigation sathakigani nakal amaromda Tengnopal SP na looter ani fare haina phongdokhiba ikan kanadana ngarang numidang pung 6:30 taba matamda Imphal dagi More tamna changlakpa DI gari ama More college maya da masak khangdaba miyoi anina nongmai chindol da gari adubu thaurakliba driver dagi lupa lising kunmathoi laukrei amadi thodok aduda dasa tahoraba driver adudi Irengbam Baburam chahi 95 apokpa laikhidraba Irengbam nungsi kawi fawokcha owang laikai dagi ni hairi mahangna thaurakhiba gari number adudi MN07D0927 thodok asigi matangda More police station da report ama tawkhrei fiba August ki tarik kunmapanda More police station da report ama phangki madudi sakhangdaba khulai paiba miyoi anina Imphal More chenba DI Tata amagi driver amasung handyman dagi lupa lising ahum khulai macha ama ulamlaga namduna munbikhre haibagi paw ama piraki paw asi ek phangbaga More police station More osina inquiry ama inkatuna inquiry chathagi amasung matung tarakpada investigation FIR ama lodge toroga investigation chathaba hoki investigation asigi roinana haukiba tarik 13 tha 2019 da More police station gi team amana crime asi commit tawramiba miyoi ani adu phagat pangamki miyoi ani adu gi particularly letkhot sai lufo Sahi Kuntaret, son of Paujathang Lufo of More, Hengkhomang Baite, 29 years, son of El Jamjathang of More. Haiba miyoi ani sina crime adu chathabani haibisi koi investigation na khangpangamgi. Laibak thiba lambi ki accident amana maram oiduna hauzik haugat kangkhatpa ngamdana leidiba langjing achauba awang laikai da leiba thongam anilda ngasi KTL Kanglai Tengbang Lofna Chana Thaknaba Polam Sing asi mateng pangkhrei Tengbang Polap Sing Khusin Nakibadu da KTL Kanglai Tengbang Lof ki President H Romesh na awaba kaya mayok na duna leiba imung asida laingak CSO Sing amadi lanai miyoi sing na angamba mateng pangbiu haiki Kogi ngasi pijariba khudol asi kogi leiduna kogi yamna kogi pesa nungsa leiduna koi tawjabna chati kogi leiba koi KTL sida leiba kogi group sida lei members sing sina koi angam khara khagena rakanda awana taraba sing da koi mateng pangbalak chabani adubu aina kogi media ge thongda hajening badi ngasi sugumba awana taraba sing asi kogi government side gi yaragadi khara thuna kogi angam mateng pangbiduna hariba kogi awana taraba sing asibu si leibiriba social organization sing nasu hariba imung asida mateng pangbiona oigi media gi thongda hajari ngasigi print amadi electronic media chawkhalakpana laibak asigi kachin koya da thogliba paw sing khudakta line uba taba fange adubu nongsaba gumlaba monthly journal asidagi thogliba thodok sing asi nainabagi khudong chaba ama piri haina Manipur Legislative Assembly gi Deputy Speaker Kongkham Robindro ngasi Manipur Press Club ta pangthokiba
Taruklak Suba Monthly Journal Nongsabagi Foundation Day da Fongdokre. Mahakna makha taraduna lamdam asi afaba mara tappa laibak ama ohensi haina lauriba asi matamgi value matam shijinaba hairaba matam data afaba laibak ama semba ngamakani haiki. Thauramadu mari leinana September thagi nongsaba journal su fongki. Matam khadhi flash ko ek number numero apoi na pami ba mani ko chapul si apoi me gyan ta mani si apoi me chắc là chỉ có chuyện là bây giờ đầu nó đi còn quét được mà đi cũng ra tu tu đi mềm sẽ bây giờ hết mà tập chất là rất là xin được bạn thấy luôn rồi này xong một số đây rồi đúng ai đó thằng nó bằng người Paugi marathana aten ba break ama kasulog zari. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu nei bu kangla nupani kaina kumai rau za atek pubi ne leshari ngai dana aduda puniga dada puniga ngasi de kaino yare nung phadoksu koi bu pubi bedo akhoi di phangjadrabani ngai khone ai wasisu yam nungai pauni ne ahum lak suba langbal kaithel pangthok kadori atidi kaida hapta kan jimuda asengwera mane DS Enterprises Kaisam Thongna Khodol Tamliba ahum lak suboina pangthok kadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel atidi yam nungai ni adi miyamdo nangonda ne yengba chalusena ne haige toriba Break ibatung da mayam bo mukana taram nokcheri makhataba pau pizari. Ngase yuk pung taraga minute nimfurom taba matamda Thobal District Police Commando gi kangbuna miyoi ama sajinnaba foreign car BMW Jet 3 registration number MN04A6843 ga konana miyoi ama tangjeng dagi fare faraba miyoi adu wangjing tekcham laikai dagi tekcham bimol chahini funithoi apokpa ti lukhoi kawi mahangna foreign car BMW Jet 3 adu DTO Thobal na issue toba che sang sing fairaga thorambani hairi Moreda laiba commando team amadi nimfum doi suba Assam Rifle gi apun bakangbu amana akaknaba paw ama fangbadagi ngarang ayok pung 12 makhai taba duwaida Indo Myanmar border pillar number 76 area da laiba Holland fight khun maya da Myanmar tamu rom dagi gari macha thauraga lakpa Myanmaris nupa ama check tawbada WY tablets yaurambadagi faraba miyoi adudi Kyau King Chehi kuntraga manga apokpa suning kawi Tamugi Sweba Aitagini Mangondagi Fagat Pangam Kiba WY tablets sing adu tongan ba machugi packet sing the Yaram ki WY piece masing na punna lising taramapan ga chamri ga humbudra humdoi oiki Faraba miyo adu More police station the sinakre Nakal amarom dangarang Tengnopol police check post da Tengnopol gi SP TH Bikramjit Singhi meeting makhada DSP Kamko Hongna Luchingba team na More dagi Thoglakpa gari sing check tawbada Yamlaba Myanmar dagi pusilakpa Diablo can beer chahumga kuntrani thoi Haini can beer bottle kuntra taser bottle 7 taragataret Dali can chamaga marifutara nithoi Nox can nimfuganipan amadi Myanmar gi churup win box listing taramathoi Paris churup box listing taret ka chamanga amadi Ishe cigarette box listing amaga chatruk fagat pangamkre Fagalaba polam sing adu paumi singi mamangda puthoktu seize tawkre Tha sigi tarahumdoida wangu sandang khongda nga fa naba nupa illangbada
turenda lukkhibdagi thiba khangdana leirakhiba chairen mangjindagi sorokhaivam sanjoi gi asiba haksang asi ayuk phangba ngamkhre sanjoi ising da lukkhibdagi maikai adongi miyam SDRF amade National Disaster Response Force ki team na thibagi thabak chathaduna lakhibani ngarang tongan ba mafam manga da miyoi manga siduna leiramle leikhidrabasing adugi manungda VDF personnel ama yauri asiba haksang sing imong manungda lokshinkhre pawasin hai ngarang ayuk kaksing police station gi manung chanba lausifat yangeng popi makha laikai North AOC Moreget number 1 gi Catholic Cemetery manak amadi Thobal police station gi reserve line gi toilet siduna leiramkhibani hairi Thobal police ke reserve line gi toilet ta siduna leiram liba miyoi adu VDF personnel ne hairi Thadau INP Kangpokpi district ki chatliba chahi asigi September 13 dagi lakadoriba chahi lising aniga kungani thoigi September 13 fawba chahi ahumgi thau pugadaba sing khanbagi mikhal pangthokre haina James Hawkip Secretary General Thadau INP General Headquarter na Thadorakpa Cherol amana fongdorakli Kaithel Manbi Village ki CC Hall da Thadau INP General Headquarter gi Secretary General James Hawkip na returning officer oina saruk yaduna pangthokiba thaupubu sing khanbagi mikhal aduda Thanglen Saikip Genbu Thadau INP Kangpokpi District ki Chairman oina khanbaga loinana mahaka thaupuminnagadaba Vice Chairman ani General Secretary Finance Secretary amadi atai Secretary Firm Singh Punanaba miyoi nifal khankhre haina Cherol aduna makha tarakli Lamdam asigi pothok singgi fanghangadaba showroom Gerang asi Imphal East Wangkhai Maihobam Lampakta hangdokre showroom asi mapung oina leingakna lamdam asidagi pothok puthokuna state economy hangat hanaba paikhalakiba made in Manipur gi saruk ama oina Gera haina mingthonduna brand ama oina puthok asi pothokpani Hauzik fawda puna lamdam asigi fi sabi yankhai taruk romna lepa leitana fi saduna mapalamda thaba natana lamdam asida su fanghanba hore haiba wafam kaya Geragi provider Mutum Ramakantana fongdoraki Humuki mamangda online oina akoina keno tawjabane Instagram ga social media da tawjabane adaida customer ge feedback se fajare aduga outside India dagi so akoi di support to biakpa Manipur gi pot pa mi feedback yam matungina akoina online made in Manipur gi platform made in manipur.com gi platform sida order tar boda akoina physically yeng so mayamna yengjaraga soina sida quality full maintain targa at a very reasonable price online gi rate sida showroom mananga si ma sangajabane Chahi khudingi pangthokpagum traditional Thanksgiving festival ama oiriba Nafthangai lisingani taramapan ngasi Langol gi tarungda leiba Rongmai Naga Baptist Association Center Church da pangthokre punsi nungsang na hingba amadi Thakiba mahai marong sing marik chumna loknaba isorgi mafamda Thawni jaba mapung oiriba thoram asi chahi khudingi oina September thada pangthoktuna lakpani Taret Khul Commando Outpost na senduna ngasi outpost adugi mapalgi akoibasingda u chara chanirom thakre mausagi khalda akaiba kya lakliba sidagi khara makhaida oirabasu kanba ngamnanabagi pandamda pangthokiba u chara thabagi thoram adubu luchingkhiba post adugi Commander A Sundarna Executive Service ta leiriba singna mana posting tariba mafam singda u chara amamam thabagi hainabi thamse haiki Hauzik amuk sanabagi pau phangbigani Manipur University Sports Committee gi meeting makhada Skula Women College na senduna pangthokpa RK Browsen Singh Memorial Manipur University Inter College Badminton Tournament lisingani taramapan kun loisenkhre Tournament loisenbagi thoramadda Skula Women College ki governing body gi former secretary S Budachandra RK Browsen Singh Memorial Manipur University Inter College Badminton Tournament lisingani taramapan kun gi donor RK Ongbi Sobita Devi amade
Eskula Women College ki principal Dr. N. Joy Kumar Singh na athoiba mithunglen sing oina saruk yaki. Thauranga mari leinana Eskula Women College ki organizing secretary L. Tombana tang tarani thoi amasung tarahumdoi da pangthokliba badminton tournament asidagi winner oikraba nupi amasung nupa team singge national thakta sinba inter college tournament da Manipur University gi mahut senduna saruk yagani. Kangalaklaba team sing asina Manipur gi oina saruk yaduna amadi mai paglaktuna miyam gi mai purakpa oirasanu haina haiki. Tournament adu da nupi gi oina college tarahumdoi amadi nupa gi oina college tara tarukna saruk yaki. Nupi gi oina Moirang College na winner amadi Manipur University na runners up oiki aduga nupa gi kangluptana Manipur University na winner amadi Royal Academy of Law oinam na runners up oiki. Ngasi pangthok chariba tournament si RK Borjendro Singh Memorial Manipur University badminton men and women 2019 and 20 asi Manipur University Sports Committee gi ming makhada Eskula Women College nambol na sinjabani hairiba tournament sida Manipur University gi oina selection nominee pangthoriba tournament sida gi Manipur University gi team nupa gi nupi gi semduna zonal gi amadi all India gi level da selection tawgadaba adugumba ngasi gi players sing asida gi selection tawjaraga chatkadabani hairiba all India gi level da players sing asina sanaba chatpada afaba mai pakpo oibio haiduna District Administration Bisnupur amasung District Police na punna khusamnaduna Beti Bachao Beti Padao haiba lenga ki nupi masa singi thak wangkhatna bagi pandamda paikhatliba thaurangi saruka moina icha nupi gi damak haina mingthon ba half marathon amanga se district asigi SP Priya Darshini Lashram amadi Moirang Municipal Council gi chairperson M Romi Blana lamthakre Additional SP of KHH Manihar Additional SP LO Luikham Lamiyosu lamthabadu da saruk yaki Sendra Chingkhong dagi hauraga Bisnupur New Mini Secretariat Complex ta lamthungpham oiki District asigi DC Nita Arambam na nupa nupi chap manaba midyeng yenglasi haiki SP Priya Darshini Laishram nasu nupi singda hanthana yengba ot naiba toklasi haiki Thauramgi saruka moina Beti Bachao Beti Padao matangda Nofade Foundation gi artist singna sanaba short play amasu utuna miyamda awareness piki loinana voter facilitation center amasu hangdoktuna voter card sing verification tauki amadi makok mathang taraba lamjeloi singda sel amadi certificate sing piki TH Babina sorry in district SC ngasi yukfong na kiba paw si singda kari kari maroi ba paw yauribagi habido mayam puna mok khangminasi Sangai Express Rims Puhena Fagat Hanaba Honori Hasburden Art and Culture da Manipur ga lamba pabina balaiti Governor More Lambida Lut Chathari Jenaba Ani Fagat Kre Punna ST gi Khongjang Changsiminasi Committee Poknafam Rims pu awang wathakta pukhatpasi government kya pambani Hasburden Naga Singna Makhoi gi lam puwari amasung saktam buikai khumnaba waroi cinema pamli Afabalengak lehenbada CSO Singi Thaurang Chawi Biswasit Virtual Classroom Thamnaba Donor da Taksili Naharol gi Thadang PM gi Mapo Kumon Thauramda Dissident MLA Minister Singh Yaukhitre Chief Minister N Birena Luchingduna Idan Taukre More Lambi Lut na Wai Chaire Chenabani Fare Nauna Masu Lut Taukre Manipur gi handloom amadi handicraft ki artisan singi hai singliba thabakasi pokpadagi hauna masa masada yauraklaba ngaktane Governor Huyen Lanpao Pripa ki chairman oiramba Nongdren Khomba hatkibagi case prosecution witness amana thaudoktugi matangda court statement pikre Hasburden ana layeng khumang chausinana ba state na hairapa wafam sing midyeng changani AIMS ki thakta laiba anoba medical college sama state asida hangdokpa tangai fadre chief minister lamdamasigi art and culture bu malem pumada sengna khangan bangamdri Governor Manipur da chalairiba Angalwadi center tangkhai amaromdi ningthina mathau tawbo ude Sana Laibak Chief Minister amasung Union Minister Hasburden na Seba Saptaha Haudokre Chief Minister N Biren EP Kre Chahi Tara Mathoi gi tungda RIMS ki Board of Governors ki mifam fam Kre Anoba Medical College ama Manipur da lingbina batak sin Kre Scheduled Tribe ki lista chanbana tabawaroi sin lairabadi puthopiro
मोरे सहरगी मनुंगदा लुटपाट तौबा हेंगलकली इचेल एक्सप्रेस रिम्स पु एम्स की थाकता अपग्रेड तौनबा स्टेट न चलाइबा अतोपा मेडिकल कॉलेज अमा लिंखतनबा जेनिम्स ता न्यूरो सर्जरी यूनिट हांगदोकपदा तेंबांग बिनबा चीफ मिनिस्टर न तकसिंख्रे मणिपुर की इतिहास ता अहानबा ओइना स्टेट असिगी क्राफ्ट मैप डेवलप तौरे गवर्नर तोंगान तोंगान मफमदा असिबा हकचांग मरी लेरमले नरेंद्र मोदी अमित शाहना कथोकपगा लोइनना थबक तौरिबा दुगी थौना अदु येंगलगा चीफ मिनिस्टर ना ईदान तौख्रे इरैबाक मणिपुर की इना खुल्लबा कल्चर मालेम की थाकता खंगनबा होनबा वाटली गवर्नर रिम्स सेन अफबा मेडिकल कॉलेज अमा ओइहनबा सेंटर न पीबा याबा मतेंग पीगनी चीफ मिनिस्टर ना ईदान तौदुना मणिपुर की सेवा सप्ताह हौदोख्रे अरोइबदा मरोइबा पाव अमुका हना पिजरी इमा इबेल सिंह पुनः मिकअप थोकमिनदुना ngasi निसागी इपाकता तावरिबा इचा इनाउ सिंह asi निसादगी कलहौरसे हाइना CMN बिरेन फोंदोख्रे लैबाक की चीरबा तांका कयादा लोगी मथौ तारगी हाइना स्पीकर वाई खेमचाना हाइख्रे अमदी हक्सेल गिलमदा सरकार असना अहेन मित्यंग चंगली मसिदा मियामना सौगत पियु हाइना मिनिस्टर जयंत कुमार ना अपील तौख्रे हौजिकी वैनदी मणिपुरी पाव मतंग सिदा लोइसिनजरे मिडियंग ताबिरिबसिंगबो अमुकाना खुरुमजरी।